ꯃꯌꯥꯝ ꯑꯩ ꯉꯁꯤꯗ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯒꯦ ꯇꯧꯕꯅꯦ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯅꯤ ꯁꯨꯔꯦ ꯁꯤꯒ ꯅꯝꯕ ꯉꯁꯥꯏ ꯑꯃ ꯅꯝꯈ꯭ꯔꯦꯕꯀꯣ ꯕ꯭ꯔꯥꯟ ꯑꯃꯒꯤ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯅꯍꯥꯟ ꯗꯦꯠ 21 ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯄꯤꯌꯣꯅ ꯍꯥꯏꯕ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯗꯕꯤꯗ ꯂꯩꯊꯣꯛꯎꯔꯕ ꯑꯗꯣ ꯅꯝꯗ ꯌꯥꯗꯗꯅ ꯅꯝꯃꯨꯔꯦ ꯅꯝꯕ ꯂꯣꯏꯔꯦ ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯑꯩꯁꯦ ꯑꯗꯨꯝ ꯄꯥꯛꯅꯝꯒꯨꯝꯕ ꯆꯥꯅꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯄꯥꯛꯅꯝ ꯅꯝꯒꯦ ꯇꯧꯕꯅꯦꯀꯣ ꯅꯍꯥꯟꯒꯤ ꯂꯐꯨ ꯊꯔꯣ ꯑꯔꯦꯝꯕ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯁꯣꯏꯔꯦ ꯑꯗꯨꯒ ꯄꯥꯛꯅꯝ ꯅꯝꯗꯣꯏꯅꯦ ꯑꯩꯈꯣꯏ ꯁꯥꯏ ꯂꯥ ꯍꯦꯛꯄ ꯆꯠꯈꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯏ ꯍꯜꯂꯛꯑꯒ ꯄꯥꯛꯅꯝ ꯅꯝꯕꯩꯗꯣ ꯃꯇꯦꯛ ꯃꯇꯦꯛ ꯎꯠꯂꯛꯀꯦ ꯑꯩꯅ ꯄꯥꯛꯅꯝ ꯅꯝꯕꯩ ꯑꯝꯇ ꯌꯥꯎꯔꯝꯈꯤꯔꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯅꯝꯒꯦ ꯇꯧꯕꯅꯦ ꯁꯝꯒꯁꯦ ꯑꯗꯨꯝ ꯃꯆꯨꯁꯦ ꯅꯩꯕꯥꯟ ꯁꯦꯁ ꯑꯩ ꯀꯩꯅꯣ ꯎꯠꯂꯛꯀꯦꯀꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯇꯤꯜꯍꯧ ꯃꯅꯥꯒꯗꯤ ꯁꯦꯝꯗ꯭ꯔꯤꯌꯦ ꯀꯩꯅꯣ ꯅꯄꯥꯛꯄꯤ ꯃꯅꯥ ꯂꯩꯇꯤꯌꯦ ꯑꯗꯨꯗꯨꯅ ꯎꯠꯇ꯭ꯔꯦ ꯅꯄꯥꯛꯄꯤ ꯃꯅꯥ ꯂꯩꯇꯕꯅꯤꯅ ꯇꯤꯜꯍꯧ ꯃꯅꯥꯅ ꯃꯍꯨꯠ ꯁꯤꯜꯂꯅꯤ ꯁꯤꯁꯨ ꯄꯠ ꯂꯩꯔꯝꯃꯦ ꯑꯩꯅ ꯉꯍꯥꯟꯗꯩ ꯄꯥꯛꯅꯝ ꯅꯝꯒꯦ ꯇꯧꯕꯁꯦ ꯑꯗꯨꯝ ꯁꯪꯗꯕꯤꯗ ꯂꯩꯔꯕ ꯍꯥꯏꯗꯤ ꯃꯤ ꯃꯌꯨꯝꯗ ꯈꯔ ꯆꯥ ꯌꯨꯝꯗ ꯑꯣꯛ ꯈꯔ ꯆꯥ ꯇꯧ ꯂꯩꯕꯗꯨꯗꯣ ꯉꯁꯤꯗꯤ ꯁꯥ ꯉꯥ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯍꯣꯏ ꯁꯤꯅꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯑꯩꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯁꯦ ꯁꯤ ꯂꯧꯁꯟꯕꯅꯦ ꯊꯣꯛꯂꯛꯏꯁꯤꯗꯣ ꯌꯥꯏꯉꯪꯂꯥ ꯑꯀꯪꯕꯅꯦ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯀꯃꯥꯏꯅ ꯇꯧꯔꯤꯕꯣ ꯑꯧ ꯃꯅꯝꯗꯤ ꯁꯥꯊꯤꯅ ꯅꯝꯃꯤꯌꯦ ꯐꯩꯌꯦ ꯃꯅꯝꯗꯤ ꯃꯅꯝ ꯆꯞ ꯃꯥꯟꯅꯩ ꯍꯥꯏ ꯍꯦꯕꯟ ꯁꯤꯗ ꯂꯩꯔꯁꯦ ꯃꯩ ꯑꯉꯥꯟꯕꯗ ꯌꯦꯡꯉꯣ ꯁꯣꯝꯗ ꯌꯦꯡꯉꯣ ꯍꯥꯏ ꯍꯦꯕꯟ ꯁꯥꯌꯣꯜꯗꯤ ꯀꯟꯅ ꯇꯨꯝꯃꯤꯗꯣ ꯁ꯭ꯄꯣꯔꯠꯁ ꯌꯥꯎꯔꯨꯏꯌꯦ ꯑꯗꯨꯒ ꯄ꯭ꯔꯥꯏꯖ ꯑꯃꯁꯨ ꯐꯪꯉꯛꯑꯦ ꯑꯗꯨꯒ ꯄꯄꯥ ꯍꯜꯂꯛꯈ꯭ꯔꯦ ꯃꯃꯥ ꯊꯕꯛ ꯇꯧꯔꯒ ꯂꯥ ꯍꯦꯛꯂꯛꯈ꯭ꯔꯦ ꯌꯦꯡꯉꯣꯁꯦ ꯍꯥꯏ ꯇꯧꯔꯣꯗꯅ ꯍꯥꯏ ꯑꯁ ꯍꯩꯇ꯭ꯔꯦ ꯑꯃꯨꯛ ꯍꯥꯏ ꯅꯣꯛꯂꯣ ꯁꯤ ꯅꯣꯛꯂꯣ ꯁꯤꯗ ꯌꯦꯡꯉ ꯅꯣꯛꯂꯣ ꯁꯦ ꯍꯤ ꯅꯣ ꯅꯣ ꯅꯣꯛꯑꯦ ꯏꯁꯤꯡ ꯂꯣꯏ ꯇꯥꯔꯦ ꯐꯃꯨꯡꯗ ꯊꯛꯑꯣ ꯏꯁꯤꯡꯗꯣ ꯊꯛꯑꯣ ꯀꯨꯠ ꯊꯛꯑꯣ ꯗꯥꯟꯁ ꯇꯧꯗꯣꯏ ꯆꯥꯎ ꯊꯛꯑꯣ ꯏꯁꯤꯡꯗꯣ ꯂꯥ ꯍꯦꯛꯄ ꯌꯧꯔꯛꯈ꯭ꯔꯦ ꯆꯥꯛ ꯆꯥꯔ ꯆꯠꯇꯣꯏꯔꯥ ꯆꯥꯗꯕꯤ ꯆꯠꯇꯣꯏꯔꯥ ꯆꯥꯛ ꯆꯥꯔ ꯆꯠꯇꯣꯏꯔꯥ ꯆꯥꯗꯕꯤ ꯆꯠꯇꯣꯏꯔꯥ ꯍꯥꯏꯕ ꯂꯥꯁꯇ ꯂꯩꯔꯦ ꯂꯥꯖꯥꯎ ꯑꯃ ꯍꯦꯛꯂꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯇꯤꯡꯖꯟꯈꯔꯦ ꯑꯩꯅ ꯁꯤꯗ ꯄꯣꯛꯄꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯁꯤ ꯁꯦꯝꯗꯣꯛꯑꯒꯦ ꯑꯗꯨꯒ ꯇꯣꯠꯂꯀꯥꯟꯗ ꯎꯠꯂꯛꯑꯒꯦ मचू खितंग हापनी तोरे मचू फजरनमनिको ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯀꯩꯅꯣ ꯅꯝꯕ ꯍꯧꯔꯦ ꯄꯥꯛꯅꯝ ꯃꯅꯝ ꯕꯦꯁꯣꯟ ꯂꯩꯔꯦ लफू थरो यावबनिना बेसन याम हापरोय मनम तंगी को सिदा खरा मयो मगे बकोना तदे लाले यादे यंदल लगे पाकनमजे सिदा ओइना फुटलाजे सिदाना खरा थुनाजु मुल्ले अदुगा सुम सेनाद्राजु यायबको मथंगा ओनबा खोटबा कैसो मथौ दादमनेना सिदा ओइना अदुम फुटलागे सिना अदुम थुना मुनबदो अदु ओयबको अखोय साइ ड्यूटी चतोइनेबा नाइट ड्यूटी अदुदुना सिदा अदुम तौरे खरा थुना मुनबिसिदा थागलमनी अदुदुगा थनमगा अदुम मथंदा अदुम मुचग्रानी दुगा हांगतो अदुम चा यारेदनाको सी माइन थममाजे मयाम
ꯄꯥꯛꯅꯝꯁꯦ ꯑꯩꯅ ꯌꯦꯡꯅꯤꯡꯃꯟꯗꯅ ꯉꯥꯏ ꯉꯝꯗꯕ ꯋꯥꯏꯅ ꯉꯁꯤꯗꯤ ꯃꯨꯠꯈꯤꯕꯁꯦ ꯑꯗꯣ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯁꯦ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯗ꯭ꯔꯣ ꯃꯌꯥꯝꯁꯦ ꯑꯍꯥꯟꯕꯅꯦ ꯍꯥꯏꯕ ꯄꯥꯛꯅꯝ ꯆꯥꯗꯕ ꯌꯥꯝ ꯊꯤꯅ ꯀꯨꯏꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯁꯥꯏꯅ ꯑꯩꯅ ꯆꯦꯛꯑꯞꯅ ꯆꯠꯄꯦ ꯑꯗꯨꯗꯨꯒ ꯍꯥꯡꯇꯣꯛꯑꯦ ꯌꯦꯡꯉꯣ ꯑꯁ ꯃꯅꯝꯒꯁꯦ ꯈꯨꯠꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯩꯗ ꯀꯩꯗ ꯌꯥꯏꯕꯗꯤ ꯅꯪꯉꯔꯣꯏꯕꯀꯣ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯌꯧꯔꯦ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯈꯔ ꯀꯛꯑꯒ ꯄꯤꯈ꯭ꯔꯗꯕꯅꯦꯕꯀꯣ ꯑꯗꯣ ꯆꯥꯛ ꯊꯤꯔꯒ ꯄꯤꯖꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯩ ꯏꯃꯥꯟꯅꯕꯤꯈꯩꯒ ꯑꯗꯨꯝ ꯂꯩꯔꯗꯕꯅꯦ ꯃꯅꯝꯁꯦ ꯄꯨꯔꯥ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯕ ꯃꯅꯝꯁꯦ ꯈꯨꯅꯨꯡꯁꯤ ꯑꯃ ꯈꯨꯅꯨꯡꯁꯤ ꯊꯤꯒꯩ ꯅꯨꯡꯁꯤꯌꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯁꯔꯨꯛ ꯑꯗꯨꯒ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯑꯌꯨꯛꯀꯤ ꯃꯥꯏꯔꯦꯟ ꯊꯣꯡꯕꯅꯦ ꯃꯥ ꯁꯧꯒ꯭ꯔꯤ ꯊꯣꯡ ꯆꯥꯅꯤꯡꯗꯦ ꯑꯗꯨꯗꯨꯅ ꯃꯥꯏꯔꯦꯟ ꯊꯣꯡꯕꯒ ꯑꯣꯏꯅ ꯍꯥꯞꯄꯤꯔꯦ ꯁꯤ ꯆꯥꯔꯒ ꯃꯥ ꯆꯠꯈ꯭ꯔꯅꯤ ꯃꯌꯥꯝ ꯑꯩ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯅꯥꯀꯟꯒꯤꯁꯦ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯄꯣꯁꯇꯤꯡ ꯀꯩꯅꯣꯗ ꯀꯣꯜꯀꯇꯥꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯈꯥꯒꯤ ꯑꯃꯁꯤꯁꯨ ꯆꯠꯈꯤꯗꯣꯔꯦ ꯊꯕꯛ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤ ꯃꯈꯥꯒꯤꯁꯦ ꯑꯩꯒꯤ ꯍꯦꯛ ꯃꯈꯥꯁꯦ ꯃꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯏꯆꯤꯛꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯌꯥꯝ ꯄꯦꯟꯗꯕ ꯑꯃ ꯂꯩ ꯍꯥꯏꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯥꯀꯟꯒꯤꯁꯦ ꯃꯥ ꯑꯗꯨꯝ ꯀꯧꯔꯛꯏꯅꯦ ꯁꯥꯏꯀꯜ ꯍꯣꯏ ꯂꯛꯅꯗꯅ ꯈꯣꯠꯇꯅ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯩꯅꯦꯕꯀꯣ ꯑꯗꯨꯒ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ 3-4 ꯂꯩꯃꯤꯟꯅꯔꯒ ꯑꯩꯅ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯈꯪꯍꯧꯗ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯗ ꯈꯪꯗꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥꯏꯅꯦ ꯑꯩꯁꯦ ꯉꯔꯥꯡ ꯃꯃꯤꯡ ꯍꯪꯁꯤꯔꯥꯅ ꯇꯧꯔꯒꯅꯦꯀꯣ ꯃꯣꯏ ꯊꯕꯛ ꯆꯤꯟꯕꯗꯨꯗ ꯑꯗꯨꯝ ꯇꯣꯛꯑꯕ ꯍꯌꯦꯡ ꯆꯠꯂꯅꯤꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯀꯥꯟꯗ ꯈꯪꯗꯦꯗ ꯃꯃꯤꯡꯐꯧ ꯈꯪꯍꯧꯗꯦ ꯍꯥꯏꯕ ꯌꯥꯝ ꯄꯦꯟꯗꯦ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯕ ꯋꯥꯏꯅꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯄꯣꯁꯇꯤꯡꯁꯤꯅ ꯃꯣꯏꯒꯤꯁꯨ ꯄꯣꯁꯇꯤꯡ ꯂꯣꯏꯔꯅꯤ ꯊꯕꯛ ꯂꯣꯏꯔꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯊꯦꯡꯅꯔꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯁꯤꯅꯤ ꯃꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ ꯑꯩꯒ ꯀꯧꯅꯔꯨꯕ ꯀꯧꯅꯔꯨꯗꯕ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯕꯅꯤꯅ ꯁꯨꯃꯥꯏꯅꯒ ꯊꯣꯛꯄꯗꯒ ꯃꯣꯏꯁꯨ ꯐꯝꯃꯒ ꯂꯩꯕꯗꯣ ꯑꯗꯨꯝ ꯎꯏꯗꯅꯀꯣ ꯑꯗꯨꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯠꯈ꯭ꯔꯦ ꯑꯩ ꯚꯤꯗꯤꯑꯣꯕꯨꯗꯤ ꯌꯦꯡꯕꯅꯦ ꯑꯗꯣ ꯃꯔꯣꯟ ꯈꯪꯗꯕꯅꯤꯅ ꯈꯪꯉꯔꯣꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯒꯥꯔꯤ ꯉꯍꯥꯟꯈꯩꯒ ꯈꯥꯝ ꯂꯩꯕꯗꯣ ꯁꯤꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏ ꯑꯩꯈꯣꯏ ꯅꯥꯀꯟꯒꯤꯁꯤꯅ ꯃꯣꯏ ꯒꯥꯔꯤ ꯈꯥꯝꯃꯝꯅꯦꯕꯁꯦ ꯁꯤꯗꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ ꯄꯨꯟꯁꯤꯒꯤ ꯎꯅꯕꯁꯨ ꯐꯪꯉꯔꯣꯏ ꯑꯗꯣ ꯃꯈꯥꯏ ꯃꯤ ꯆꯠꯈ꯭ꯔꯦ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯜꯂꯝꯃꯒ ꯆꯠꯈ꯭ꯔꯦ ꯃꯊꯛꯀꯤꯁꯨ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯜꯂꯝꯃꯒ ꯆꯠꯈ꯭ꯔꯦ ꯅꯨꯡꯁꯤ ꯌꯥꯝꯅ ꯑꯗꯨꯒ ꯃꯌꯥꯝ ꯏꯃꯥꯟꯅꯕꯤꯒꯤ ꯐꯦꯃꯤꯂꯤꯗ ꯃꯣꯏꯁꯨ ꯂꯥꯛꯑꯦꯕꯀꯣ ꯁꯨꯝ ꯋꯥꯛꯀꯤꯡ ꯑꯣꯏꯅ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯑꯩꯅ ꯄꯥꯛꯅꯝ ꯃꯍꯥꯎ ꯇꯪꯍꯜꯂꯦ ꯍꯥꯎꯔꯦꯅ ꯍꯥꯏꯔꯝꯃꯦ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯊꯛꯃꯤꯟꯅꯔꯦ ꯑꯗꯨꯗꯨꯒ ꯄꯥꯛꯅꯝꯁꯦ ꯑꯃꯨꯛ ꯄꯨꯊꯣꯛꯑ ꯍꯦꯛꯇ ꯆꯥꯊꯕꯅꯤꯗꯅ ꯌꯥꯝ ꯍꯩꯔꯦꯀꯣ ꯂꯦꯞꯄ ꯌꯥꯝ ꯍꯩꯔꯦꯀꯣ ꯂꯦꯞꯄ ꯌꯥꯝ ꯍꯩꯔꯦꯀꯣ ꯑꯉꯥꯡꯁꯦ ꯍꯦꯕꯟꯁꯨ ꯉꯁꯤ ꯂꯦꯞꯄꯦ ꯑꯗꯣ ꯑꯩꯁꯦ ꯆꯥꯛ ꯆꯥꯕꯩ ꯀꯩꯀꯩ ꯅꯝꯃꯦꯕꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯄꯥꯛꯅꯝꯒ ꯆꯥꯕꯩꯗꯣ ꯅꯝꯃꯦꯕ ꯑꯗꯨꯗꯨꯒ ꯚꯤꯗꯤꯑꯣꯗꯣ ꯑꯦꯗ ꯇꯧꯕ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯊꯕꯛ ꯂꯣꯏꯁꯟꯕꯩ ꯃꯇꯥꯡꯁꯦ ꯑꯗꯨꯝ ꯍꯥꯞꯄꯕ ꯑꯩꯈꯣꯏ ꯁꯥꯏ ꯂꯩꯇ꯭ꯔꯗꯤ ꯗꯤꯜ ꯂꯦꯟꯕꯗ ꯍꯦꯛꯇ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯇꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅ ꯑꯁ ꯈꯪꯗꯦꯗ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦ ꯆꯩꯕꯤꯅꯕ ꯂꯩꯇꯕꯅꯤꯅ ꯍꯥꯏꯗꯤ ꯀꯨꯁꯤ ꯇꯧꯔ ꯂꯩꯕꯗꯣ ꯇꯨꯝꯅꯤꯡ ꯃꯇꯝꯗꯒ ꯇꯨꯝꯃ ꯆꯥꯅꯤꯡ ꯃꯇꯝꯗꯒ ꯆꯥꯔꯒ ꯂꯥꯡꯉꯒ ꯇꯧ ꯂꯩꯕꯗꯣ ꯏꯆꯥꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩ ꯍꯥꯏꯕ ꯑꯗꯣ ꯀꯣꯟꯁꯦ ꯐꯦꯡꯉꯒ ꯆꯥꯛꯁꯪ ꯀꯤꯠꯆꯟꯁꯦ ꯂꯣꯏꯁꯜꯂꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯋꯥꯏꯔꯝ ꯀꯩꯀꯩ ꯇꯥꯁꯜꯂꯝꯃꯦ ꯑꯗꯨꯒ ꯋꯥꯏ ꯇꯩꯊꯣꯛꯑꯦ ꯑꯗꯨꯒ ꯇꯨꯝꯃꯦ ꯑꯩ ꯋꯥꯏ ꯅꯨꯡ ꯇꯩꯕ ꯈꯣꯠꯄ ꯑꯩꯗꯤ ꯎꯠꯇ꯭ꯔꯕꯅꯦ ꯁꯨꯃꯥꯏꯅ ꯏꯃꯨꯡ ꯀꯩꯀꯩ ꯂꯣꯏꯁꯟꯕ ꯁꯨꯃꯥꯏꯅ ꯎꯠꯂꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯅꯀꯣ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯊꯕꯛ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯈꯪꯕ꯭ꯔꯥ ꯅꯣꯏꯁꯨ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒ ꯊꯨꯖꯜꯂꯒ ꯇꯧꯕꯗꯒ ꯁꯤ ꯀꯅꯥꯒꯤꯗ ꯅꯨꯡꯉꯥꯏꯖꯥꯠꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯩꯗꯤ ꯋꯥꯏ ꯁꯤꯠꯆꯜꯂꯦ ꯑꯗꯣ ꯋꯥꯏ ꯇꯩꯕꯩꯗꯤ ꯅꯝꯗ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯀꯥꯎꯊꯣꯛꯑꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ